ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯑꯍꯥꯟꯕꯗ ꯀꯥꯡꯉꯧꯗꯒꯤ ꯍꯧꯖꯔꯒꯦ ꯀꯥꯡꯉꯧ ꯃꯀꯣꯛꯀ ꯀꯥꯡꯉꯧꯗꯒꯤ ꯍꯧꯔꯒꯦ ꯃꯀꯣꯛꯀ ꯃꯔꯤꯡꯈꯥꯒ ꯈꯥꯃꯦꯟ ꯑꯥꯂꯨ ꯉꯧꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯩ ꯎꯃꯣꯔꯣꯛ ꯑꯆꯥꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯣꯔꯣꯛ ꯊꯣꯡꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯇꯥꯎꯔꯒ ꯊꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯥꯒ ꯃꯀꯣꯛꯀ ꯊꯣꯡꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯅꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯁꯜꯂꯦ ꯑꯗꯣ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯁꯦ ꯆꯥꯃꯤꯟ ꯊꯝꯃꯤꯟꯅꯗꯅ ꯉꯁꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯉꯁꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯦꯡꯛꯁ ꯇꯧꯖꯔꯦ ꯏꯁꯥꯃꯛꯁꯦ ꯑꯩ ꯂꯥꯡꯃꯨꯁꯂꯤꯝꯅꯤ ꯑꯁꯤ ꯉꯥꯡꯉꯦ ꯃꯅꯤꯄꯥꯁꯦ ꯏꯆꯥꯅꯨꯄꯤ ꯃꯇꯩꯅꯤ ꯌꯥꯏ ꯑꯁꯤ ꯀꯩꯅꯣ ꯃꯥꯒꯤ ꯂꯩꯀꯥꯏ ꯖꯣꯔꯥ ꯀꯨꯟꯗꯣ ꯂꯩꯀꯥꯏ ꯁꯥꯒꯩꯅ ꯈꯨꯗꯤꯐꯝ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯦ ꯃꯥꯟꯗꯧꯅ ꯃꯕꯨꯡꯒꯤ ꯆꯦꯟꯅ ꯆꯥꯛꯀꯧꯕꯁꯦ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯃꯥꯒꯤ ꯂꯩꯐꯝꯁꯦ ꯀꯧꯔꯤꯕ ꯃꯐꯝꯁꯤꯗ ꯃꯥꯅꯦꯕ ꯆꯥꯔꯤꯕ ꯆꯥꯛꯁꯤ ꯌꯦꯡꯉꯨ ꯀꯌꯥꯝꯅꯣ ꯃꯥ ꯆꯥꯏꯁꯤ ꯌꯦꯡꯉꯨ ꯄꯨꯈꯝ ꯑꯅꯤ ꯄꯨꯈꯝ ꯑꯃ ꯍꯥꯡꯈ꯭ꯔꯦꯁꯦ ꯄꯨꯈꯝ ꯑꯃ ꯍꯥꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯄꯨꯈꯝꯗ ꯍꯨꯠꯆꯔꯦ ꯃꯊꯪ ꯆꯥꯔꯤꯁꯤꯅ ꯃꯁꯛꯁꯨ ꯈꯪꯗꯦ ꯉꯁꯤ ꯐꯥꯎꯗꯣꯔꯛꯄꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯌꯦꯁꯦ ꯁꯦꯅ ꯈ꯭ꯋꯥꯏ ꯑꯍꯟ ꯍꯥꯏꯌꯦ ꯕꯤꯁꯅꯨ ꯂꯥꯛꯐꯝ ꯅꯤꯉꯣꯜ ꯆꯥꯛꯇꯤ ꯐꯖꯅ ꯆꯥꯈ꯭ꯔꯦ ꯑꯗ ꯌꯦꯡꯉꯨꯁꯦ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯍꯟꯗꯛꯁꯦ ꯅꯧꯅ ꯑꯃ ꯑꯅꯣꯛ ꯑꯃ ꯊꯣꯔꯛꯑꯦ ꯃꯤꯠꯇ ꯎꯞꯄꯒꯤ ꯃꯍꯨꯠꯇ ꯀꯣꯛꯇ ꯎꯞꯄꯒꯤ ꯑꯁꯤ ꯃꯥ ꯎꯞꯄꯤꯁꯦ ꯀꯣꯛ ꯏꯪꯅꯕꯩ ꯑꯅꯣꯛ ꯑꯁꯤꯅ ꯃꯊꯛ ꯁꯤꯗꯤ ꯑꯩꯒꯤ ꯁꯤꯡꯒꯥꯔꯩ ꯂꯩꯔꯥꯡ ꯁꯤ ꯕꯥꯏ ꯕꯥꯏꯒ ꯇꯧꯔꯤꯁꯤ ꯑꯩꯉꯣꯟꯗ ꯑꯩ ꯏꯕꯨ ꯏꯀꯥꯏꯔꯦ ꯁꯦꯅ ꯏꯆꯥ ꯅꯤꯄꯥ ꯑꯍꯟꯒꯤ ꯃꯃꯧ ꯅꯤꯉꯣꯟꯅ ꯍꯣꯖꯥꯏ ꯅꯤꯉꯣꯟ ꯆꯥꯛꯇꯤ ꯌꯥꯝꯅ ꯂꯤꯛꯅ ꯆꯥꯕꯅꯤ ꯄꯨꯈꯝ ꯑꯅꯤꯒ ꯌꯦꯡꯉꯣ ꯃꯃꯥꯡꯗꯁꯨ ꯑꯃ ꯇꯥꯏꯁꯤ ꯁꯤ ꯂꯣꯏ ꯀꯣꯛꯑꯦ ꯁꯦ ꯑꯁꯦꯅ ꯏꯁꯨ ꯅꯨꯄꯤ 이수 누피 과일이 파잡이 पैसा डिमांडीको कनग्रजानी असे सेना इसा नुपी से जोरा गन उंबी जगोय काहिग्र पोनी सावाइदी जाते हमता अजे जेमो मा चारि बचाक सिगी ममांग जिदे जेमो मा सोइदन बाइनी से सूर्या मनी चाक खिल्ली से जेमो से इसा नुपी क्वाइदी फजबी असे मयाम जिदे क्वाइदी फजबी नि से मा चारि से जेमो से मा थोंग थाकपा मा लोइन तौइने अदो हाव हाव तबदी खंगदेको मसाना हावे चाजबनी अदो चाबसिदे जेमो मागिदि सोइदन बाइना बाल्थिन अमजु ममांग थमी देखो चाक सोरियाम जो से ममा मुजिदा अदे सेना इसा तोंबी सेना इसा नुपी अतोंबी चाब थकददी को अस जेमु से मा साइ से पुखम लोइ खांगे से इसा नुपी से अखोय इतै मगी मसा नुपी अतोंबी नुपी दना अहन निपादा थारुदी अतोंबी नुपी द निंगोन मतोंतनी अजे माजे मपुंगनी नागिने आइने को अखोयने को हाउने तुमने पिजबनी से मनाक तै जेमु से मान साइ जे जेमु से इसा नुपी एस पुखम मनी नि मा तै जेमु से ममांगा अजे आहांग बमसु लैरे अजे असुम चारे असोंगी सिंगारे इसिगी सेने जेमु से अजे अखोयगी कुंदो लैरांग मा ओ माले से मखुत हांग गरे मागी चाक पुखम मम्मी से अजे ngamde से अंत दिन नोउदन नै बेमा पाते ओना दोरेगा बोको अंत दिन नोउ कैनो ने मया ममांगना नु थोमु कैनो चनोंग द थिलन फाबरा ने फजाबरा से
ꯃꯁꯛꯁꯦ ꯌꯦꯡꯉꯨꯁꯦ ꯈ꯭ꯋꯥꯏ ꯐꯖꯕꯅꯤꯁꯦ 많이 많이 버지 과이. ꯁꯤꯅ ꯑꯩꯈꯣꯏ ꯏꯇꯩꯃ 마피. ꯌꯦꯡꯉꯨꯁꯦ ꯃꯄꯤ ꯑꯩꯈꯣꯏꯒꯤ ꯔꯦꯜꯗ ꯍꯥꯏꯔꯒꯅ ꯔꯦꯜꯒꯤ ꯏꯟꯖꯤꯟ ꯃꯀꯣꯛ 왜 이래 린진 먹고 오네. ꯏꯟꯖꯤꯟ ꯃꯀꯣꯛ ꯁꯦ ꯃꯌꯥꯝꯁꯦ ꯃꯥ ꯁꯟꯗꯣꯔꯛꯏꯅꯤꯁꯦ ꯁꯤꯅ ꯗꯕꯥ ꯃꯀꯣꯛ ꯏꯟꯖꯤꯟ ꯃꯀꯣꯛ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨꯀꯣ